Manipur top serial gi mekedi akhana ba content ngatang mayam da share tawjigi ahan bada urban dagi rural dana hena nupi angang sing khudong thiningai oi haibisigi matang da matau karamna khudong thinai oiribano karam thawdo watok thokharabigi haibi matang da mayam da share tawjigi Manipur da nupi amasum angang gi mayok sa thaba crime sing rural area dana hena thokpaga loinana crime sing thogalakpa yaba maram sing hena leibana nupi amasum angang sing urban area dagi rural area dana hena khudong thiningai oire National Family Health Survey 5 NF is 5 2019 dagina 2020 na piba indicator sing haibadi domestic violence child marriages alcohol sizinabagi sang Manipur gi oina urban area dagi rural area dana hele haina phungdokhibaga loinana Manipur da hojik sahi marida rape murder suicide amasum special death ki apunba report tawba case sahumgu kuntraga teret ki manungda rural da case saniga kunga mapan aduga urban dana samaga nipan oiduna apunba case ki tangkhai hena rural area da thokli Nodal Organization Sideline Manipur English 2019 to 2020 da intervention pikiba category singi manungda protection from abuse ki apunba case samaga nifugu humdoi gi manungda urban da case kuntraga teret aduga rural da case samaga taruk oiduna rural area da angang abuse tawgi sang urban dagi hele habad utli Imphal da numit khuding gi phongba pauksi singda phonglakiba pausing da yumpham oiraga Women Action for Development na khomjinba masingi matungina kumja English ngani ga taraga teretegi English ngani ga kun fawbada nupi samaga yankhai ga mapan rap tokhi nupi humpu ga taruk hatkhi nupi yankhai ga taruk singnaningai oiba misida siramkhi amadi nupi yankhai ga taruk masa mathanta sijabani haiba misida sikhi Media da phone kiba rap case samaga yankhai ga mapan sigi manungda rural area da case samaga taraga mathoi aduga urban area dana case nifuga nipan oiri rural area da thokiba rap case samaga taraga mathoi sigi manungda sei taraga nipan gi makhada leiba nupi masa singda rap satakhibagi masing asi gang rap ahum yauna case marfuga taretni urban area da thokiba apunba case nifuga nipan asigi manungda kuntraga maridi sei taraga nipan gi makhagi nupi masa singda sathakibane Manipur da nupi amasum nupi masa da rap thokpagi sangasi sei taraga nipan gi makha sei taragi mathaktana khwaidigi hena wangli nupi amasum nupi masa hatpagi thawdok humpuga taruk thokibagi manungda rap taraba matungda hatpa amasum pokpa kuidriba angang nupi masagi Ashiba Hakchang phangba yauna case nifuga mangadi rural area da thoki aduga urban area dana case kunga mathoi oiri special death haibadi singnaningai oiba misida nupi gi Ashiba Hakchang yankhai ga taruk phangkibagi manungda rural area da kuntraga teret aduga urban area dana taraga mapan oiri hatpa natragana masa mathanda sijabara haiba khangdaba phibamda Ashiba Hakchang oina phangkiba nupi gi masingi sada maudraromdi mayum palabi Mapuroibagi mayum da laiduna apikpa masa selibi mirolibi reproductive age ki manungda laibi yamna naha oiriba sei kuntra gi makhada laibisingi laikhidrabi nupi sing asina hingningai gi matamda imung manungi amasum miyot minei sing mayok nari haina laikhidrabi nupi sing asigi mama mapa sing police da oka thangalakpaga loina halaba matungda tharuyan sinmani Hu haijin mani haina maral siri nupi sing asigi Ashiba Hakchang sing asisu ayamana Mapuroibagi Mayum Manung Engkhol Tumpham Kadagi phangkibani haukiba sei mari sida masa mathanda sijabani haiba case yankhai ga taruk report tokhi masigi manungda kunthra ga tarukna rural area aduga kunna urban area da thokibani masa mathanda sijabani haiba misida laikhidrabi nupi amasum nupi masa sing asigi manungda yumgi nupi inkhalaglibi nupi masa sing na ayamba oiri case sing asiga mari lainana Women Action for Development gi secretary Sobita mangsatabamna sangai express ta hai Manipur da urban amasum rural area animakta nupi hatpa rape tawba matungda hatpa gang rape sathaba singnaningai oiba misida nupi siba suicide tawbagi case sing thokli rural area dana ayamba case sing thokli haukiba sei English ngani ga kun COVID-19 gi pandemic marakta the rural area amasum urban animakta hairap manana thoki
ꯀꯨꯝꯖꯥ ꯏꯪ 2020 ꯈꯛꯇꯗ ꯅꯨꯄꯤ 12 ꯍꯥꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 8ꯅ ꯔꯨꯔꯦꯜ ꯑꯗꯨꯒ ꯅꯨꯄꯤ 3ꯅ ꯑꯔꯕꯥꯟꯗ ꯍꯥꯠꯈꯤ ꯁꯨꯁꯥꯏꯗ ꯀꯦꯁ 12 ꯊꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯔꯨꯔꯦꯜꯗ 3 ꯑꯔꯕꯥꯟꯗ 5 ꯊꯣꯛꯈꯤ ꯍꯥꯏꯅ ꯁꯨꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯑꯣꯕꯖꯔꯕꯦꯁꯟ ꯊꯝꯈꯤ ꯄꯦꯇ꯭ꯔꯤꯌꯥꯔꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯕꯨ ꯅꯨꯄꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯑꯣꯏꯅ ꯂꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯅ ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁꯨꯕꯤꯇꯥꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯥꯏꯟꯗꯁꯦꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯂꯥꯏꯔꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯂꯝꯆꯠ ꯀꯥꯝꯕ ꯀꯌꯥ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ 2019-2020 ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯗꯣꯃꯦꯁꯇꯤꯛ ꯁ꯭ꯄꯦꯁꯤꯁꯇ ꯆꯍꯤ 15ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤꯅ ꯚꯥꯏꯑꯣꯂꯦꯟꯁ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 38.3ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯅ ꯆꯥꯗ 92.9 ꯑꯗꯨꯒ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯅ ꯆꯥꯗ 35 ꯑꯣꯏꯔꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯃꯆꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯔꯨꯔꯦꯜꯗ ꯆꯥꯗ 13.3 ꯑꯗꯨꯒ ꯑꯔꯕꯥꯟꯗꯅ ꯆꯥꯗ 13.2 ꯑꯣꯏꯔꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯅꯨꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯥꯡ ꯑꯁꯤꯅ ꯔꯨꯔꯦꯜꯗ ꯆꯥꯗ 13.9 ꯑꯗꯨꯒ ꯑꯔꯕꯥꯟꯗꯅ ꯆꯥꯗ 11.8 ꯑꯣꯏꯔꯤ ꯆꯍꯤ 15ꯒꯤ ꯃꯊꯛꯇ ꯂꯩꯕ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯅꯨꯄꯥ ꯃꯁꯤꯡꯒꯤ ꯆꯥꯗ 33.3ꯅ ꯌꯨ ꯊꯛꯂꯤ ꯍꯥꯏꯅ NFHS5ꯅ ꯐꯣꯡꯂꯤ Ministry of Women and Child Development Government of Indiana makharada leiriba nodal of organization Childline Manipurna Manipurgi district 8 Imphal East Imphal West Bisnupur Thaubal Churchampur Senapati amasung Urkhulda intervention pikiba category singi manungda protection rural area gi angang singdana hena yamli protection from abuse category asida child marriages child labor trafficking amasung sexual assault tawkraba angang sing konchili hairiba category asida urban area dana case 38 aduga rural area dana case 3 angang abuse tawkhi aduga center category dana mama mapa animak laitabadagi natragana ama laitabadagi natragana yokpi thakpi naba laitabadagi center home singda lehen khraba angang sani gi yankhai ga tare ke manungda urban area gi angang 1 aduga rural area gi angang 1 oiri Nodal Organization Childline Manipur gi City Coordinator Thongam Ibothoina Sangai Express ta hai Manipur gi oina rural area da child marriages amasung sexual assault ki sang yamna wangi urban area da di child marriages ki matang miyam ne hen awareness hen leire Childline su masigi awareness urban amasung rural animakta leptana piri urban area amasung rural area animakta lairaba miyam ga mimanadaba domestic violence leptana sataba imung singda leiba nupi amasum angang sing rape suicide amasum special death ki victim oiri social welfare department gi makhada leiba district child protection unit na urban amasum rural animakta leiba asigumba crime singda victim oirakpa yaba angang sing masa khangdoktuna intervention pi hoba tangai fade crime the victim oiraba sing matik sana District Child Protection Unit na counseling, medical support piba, legal support piba tangai fadi haba wapam child activities na thamli. Manipur Integrated Child Protection Service ki makhara District Child Protection Unit mapan laire, Child Welfare Committee na District Taragatar umakta laire, Children's Home nifuga matwe laire. ICPS ki official amana phongdorak pada angang singna sexual assault satabagi sang asi hengalakli rural area gi angang singna urban area gi angang singdagi hena victim oiri angang singna sexual assault sathariba sing asi angang aduga khwaidagi naknaba miyoi sing haibadi oza makhura khangna sanaba miyoi sing oiri therapy counseling clinical specialized counseling darkar laiba angang singi damaktadi RIMS ki psychiatric department gi doctor sing sathari magna makha taraduna sexual assault sathabi khraba mayum da laibada khudong sa adraba angang singbu child welfare committee da puthok laba matungda drop in center open center da thamli hairiba open center asi manipur taraga taruk laide Protection of Children from Sexual Offense Act Proxo gi makhada numit kuntrani gi manungda charge thagalakadabani hairabasu Manipur Proxo ga mari lenaba kesingda charge matam sana thagat pidaba aduga accusing bail natragana anticipatory bail pibi gi thawung yamna sathari bail piba yadaba Proxo kesingda bail pidanu accuse thadokpa sina sexual assault ki khudong thiba mayoknaraba angang aduda makatana akiba pokhanduna yamna khudong thiali haiba wapam thamlakli
पुलिसना मतम साना चार्ज थागतबा असिना मरम ओइरगा स्पेशल जज प्रोक्सोन ऑर्डर तारबा मतुंग इंटरिम ओइना कंपेंसेशन सोशल वेलफेयर न पीगदबदु फंगफम थोलबा सेक्सुअल एसोल्ट की खुदोंग थिबा मायोगनरबा अंगांगसिंगना फंगबंगमद्रे मरम असिना प्रोक्सो केस की ओइना मतम साना चार्ज थागतुना एक्यूजिंग बेल पीदनबगी दमकता पुलिस अमसुम लॉ डिपार्टमेंटना होना हनिंगी हैबु वफम ऑफिशियल अदुना थंबकली पाव असि खेलेन थोक्सुम मीडिया फिलोसफी की मखादा इबनी हैनसु पाउसिएसनसु मखाताना फोंदोरगलेन थैंक यू